Hello mayam, ngasidi champutagi hekta hꯧꯔꯁꯦ ꯑꯗꯣ ꯑꯩꯁꯤ ꯆꯝꯐꯨꯠ ꯐꯨꯠꯄ ꯂꯣꯏꯔꯦ ꯑꯌꯨꯛꯀꯤ ꯑꯩꯅ ꯆꯝꯐꯨꯠ ꯐꯨꯠꯂꯤꯀꯥꯟꯗꯀꯣ ꯃꯃꯥꯅ ꯇꯟ ꯀꯩꯀꯥꯁꯨ ꯁꯨꯝ ꯇꯣꯠꯄꯤꯔꯝꯃꯦ ꯑꯗꯨꯒ ꯍꯧꯔꯅꯤ ꯁꯤ ꯍꯧꯖꯤꯛ ꯇꯟꯁꯦ ꯅꯨꯡꯇꯤꯒꯤꯗꯤ ꯆꯥꯗꯦꯕꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯇꯟꯒꯪ ꯆꯥꯁꯦꯅ ꯇꯟꯒꯪ ꯑꯣꯏꯅ ꯍꯧꯕꯅꯦꯕ ꯑꯩꯅ ꯐꯤ ꯃꯊꯛꯇꯒ ꯆꯝꯐꯨꯠ ꯆꯥꯕꯒꯤꯒ ꯊꯥꯡꯀꯠꯂꯤꯁꯦ ꯁꯣꯏꯗꯅꯒ ꯇꯥꯁꯜꯂꯗꯤꯀꯣ ꯑꯩ ꯍꯧꯖꯤꯛ ꯈꯪꯗꯣꯔꯤꯕꯅꯤ ꯉꯁꯤꯗꯤꯀꯣ ꯃꯃꯥꯅ ꯂꯐꯨ ꯏꯔꯣꯜꯂꯒ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯅ ꯂꯐꯨ ꯏꯔꯣꯟꯕꯗ ꯊꯥꯛꯅꯕ ꯐꯛꯄꯥꯏ ꯍꯦꯛꯄ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯐꯛꯄꯥꯏꯁꯦ ꯌꯥꯝ ꯐꯔꯕꯅꯦ ꯃꯁꯥꯒꯁꯦ ꯌꯥꯝ ꯐꯗ꯭ꯔꯣ ꯑꯗꯨ ꯁꯤꯁꯦ ꯑꯃꯅꯤ ꯊꯠꯂꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯨꯅꯤꯡꯈꯣꯛ ꯈꯔ ꯑꯃꯨꯛ ꯊꯠꯂꯁꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯁꯦ ꯃꯅꯤꯡ ꯆꯥꯛꯁꯪꯒꯤ ꯅꯥꯀꯟꯗ ꯑꯗꯨꯝ ꯍꯧꯋꯦꯕ ꯇꯨꯅꯤꯡꯈꯣꯛꯁꯤꯡꯁꯦ ꯂꯩꯕꯥꯛꯁꯦ ꯑꯅꯧꯕ ꯊꯣꯟꯖꯟꯕꯒꯤꯀꯣ ꯃꯈꯥꯗ ꯃꯌꯥꯝ ꯍꯧꯕꯅꯦꯕ ꯁꯤꯁꯦ ꯂꯣꯏ ꯂꯤꯈꯠꯂꯛꯑꯦꯕ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯊꯣꯟꯖꯟꯈꯤꯕꯗꯒꯤ Ada un pireto. Poro sta poro. Poro sta poro la. Ta. Aje thadara mi kai ke. Nang june. Nunga do khra phone bala o. Si la o. Nung holu raji la o. La o mi. Khoi pupu ya han noi haji pau. Lang. Mami ching bai tan de. Anh ta thì này tập hay đô thì ăn không vậy? Coi chú nó tài và đi thật ra rất ăn. Pupuy ahal mo ba man buwan ni phone ka jar okay na joke ko ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯃꯥ ꯍꯣꯏ ꯕꯨꯡꯉꯣ ꯍꯣꯏ ꯇꯧꯔꯒ ꯅꯨꯡ ꯑꯃꯨꯛ ꯍꯣꯟꯖꯜꯂꯦ ꯑꯗꯨ ꯃꯥꯡꯒꯣꯟꯒꯤꯁꯤ ꯉꯔꯥꯡ ꯆꯥꯏꯊꯣꯛꯑꯝꯃꯕꯅꯦꯕ ꯅꯨꯡꯁꯦ ꯑꯗꯨꯒ ꯀꯥꯒꯤꯁꯤꯁꯨ ꯃꯛꯄ ꯀꯥꯟꯗ ꯅꯨꯡ ꯁꯨꯝ ꯈꯔ ꯁꯨꯗꯕ ꯍꯧꯔꯦꯕꯀꯣ ꯑꯗꯣ ꯃꯤꯅ ꯇꯧꯒꯗꯕꯗꯣ ꯍꯥꯏꯗꯤ ꯁꯨꯝ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯟꯅꯕꯅꯀꯣ ꯃꯣꯏ ꯂꯥꯛꯄ ꯀꯥꯟꯗ ꯌꯥꯝ ꯊꯨꯅ ꯊꯥꯕ ꯌꯥꯅꯕꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯅꯨꯡꯁꯦ ꯆꯈꯥꯏꯌꯦꯕ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯀꯩꯒꯀꯣ ꯁꯤꯡꯖꯨꯒꯨꯝꯕ ꯑꯗꯩ ꯑꯍꯥꯕꯤꯒꯨꯝꯕ ꯁꯨꯝ ꯆꯥꯁꯦꯅꯀꯣ ꯑꯩꯈꯣꯏꯒꯩ ꯑꯃꯨꯛ ꯄꯨꯜꯂꯦ ꯍꯧꯖꯤꯛ ꯑꯂꯨꯁꯦ ꯑꯃꯨꯛ ꯇꯣꯠꯁꯟꯒꯦ 야호지 야호도 말이야 양지다 Broken but strong.